2019 gi South Korea gi action thrillers movies amakhtang explain tawjage film adugi mamingna No Mercy aduga makna fangkiba IMDb rating na 10 gi manungda 5.7 ahan basinsida car ama tharuklaga khamduna nupi ama tholaktuna mafam adula leiramba nungthang ama chenduna gari semliba nupa amagi manakta changlaktuna ai mafam masta Mr. O yengba lakpani mak mafam masta leibra nupa aduna kana haiba nupi duna Mr. O jangsuk adu harakpadi gari makhada leiriba nupa adu ai O jangsuk ni haiduna khara tholakpa matamda nupi duna karisu haramdana nungthangduna thomjanki adudagi mamanggi wari lai inne boarding dagi machanupi thamlaroi lokthoklage haramlaga tholaktuna gari tongduna chatki numidang mafam amada chi ama paiduna yenglengai matamda tunglomdagi nupi macha amana inne haiduna konsalaki nupi si kanasu nate innegi manang nupi unheni masena nang hoji phabo aibu halakpa ngairam lebra manang nupi na ngairam line haibagi mawongduda masena nungsina nanthabiduna nang nungairibra manang nupi na nungairi adu nangsu nungairibra masena nungairi adu aikhoini unakidabasi yamna kuitri manang nupi na yamna kuire haibagi mawong ma tawbaduda masena nungsina konsinbiki numidang yumda halaklaba matungda chak chaminari ngai matamda manang nupi gi sampha ama masena pirami madu piba matamda yamna haraurami numidang tumnanaba phamung changklaba matamda masena ima babadu lairamlabadi yamna nungairamgadabani manang nupinadi manga khairaklammi maramdi mahakna nungsiriba mahakna khwaidagi khanjabase mahaki masi khakta oibana innena madu uba matamda ima baba laiminaba pamdabra manang nupina masina hangliba question dugi ona tainabida ai hayeng school chatpa pamde innena school lu kaidorage manang nupina madugi school ai chatpa yamna tukajai masina adu nang lairek hainabagidamakta school chatkadabani khara khangu nang lairek tamba yamna thuna loiragadabani manang nupina aina school chatpa toklabadi nang aingonda sawgadra school chatpa tokpadagidi part time job ama yenglagadabani masena nangsu khanglibaduni pithribida khwaidagi maru oibase aikoina sakhiba wasak ngakpaduni haiba nangna babada wasakhibadu nang kaurabra nangna su haiki aina haiba matam punamakta ingani haina aina su nangonda haiki nangmu matam punamakta yengsingani haina manau nupina mu adu ai noma khaktangdadi school chatlaroige ai nangga laiminaba yamna pami masena madu fatte aina pamlise nangbu nungai hanbaduni atopasingumna haiduna manau nupibu thiamjanduna numidang adu hauki nongalaga machanupidu school chatkraba matungda masigini haiduna gift ama thamami box ama hangdokluba matamda chithi ama yaurami chithi duda aigi nungsirabi che ai ngasidi yumda amu halae nangdi khanglamloi aina mafam aduda yamna kuina leibagi awabadu ai nangbu ningsingduna yamna kapki ado hojikti nang aibu thadoktaroi haina aingonda wasao aikhoi ani adum laiminarani haina ai nangna tharakpa paisasingnu tungsanduna aigi fajabi ichegi fajaba gift ama leiduna pibani adu nang pamdabra asomdana makoigi school do bel tarakpadagi makoi class yaunarami makoigi ojana sei tangkhaigi exam do mathang hafta da tawragani lare kana panau ai kanamta da ngakpi bangam loi fail oirabadi haramlaga thoki class adu mi loina thonakhraba matungda machanupi gi manakta nupi ahum kakchanglaktuna mahaku makoiga chatminanaba hairami adubu machanupi nadi yamna pamlamde matamduda mahaki damakta kitang khanbiba nupi ama phamdana leirami adusu makoi ahumgi mathakta wa karisu ngang ngamkhide madugi maramna makoi ahumne machanupi du namdana puduna chatki innena magi boss ka wari sanarami maki boss na makpu bodyguard oibadagi toknanaba hairami business asida nang khaktana khwaidagi faba mira haina hangbagi mathok tade nangna khwaidagi hena faba bodyguard singdagi nangna hena fai adu mafam asidadi nangga makoi ga khenaba khar lei nangsu business asi khanglamgani aikoina nangbu solakpa matamda nangi risk lobang ngamloi masi personal gi oiba wanate masi team gi oiba wafamni nangadi hai nangi thabak tawuni haiduna adubu mi ama yamna thina sohale maduna ahongbu karisu laoi laman soina kumlakani nang tha taru khak bodyguard oibagi matam leiribra innena chahi amaga tangkhai mu hena leiri magi post na amuk adudi yamna sange thang paiba nupa ama khakti bodyguard oirambadu tha taru khak tawrambani aduga nangna mi mangaknabagidamaka tha tarani palauba haibase masi yamna fajadaba thabukni somdana nupi ahomdana langdana khotana leiribadu yaudabida machanupina aibu yumda chalhanbiyu harami adu harakpada aikoina mafam asita laklibasi karigino hojik mafam asi thadokuna chatpa pamlabra amana amuk aikoi mafam asita yamna nungairi nangsu mafam asita leiba matamda yamna nungairamgani matamduda masigi phone tawraklami adubu masigi phone adu makoina paikhathalamgide aduga nupi amana free loktho haina video recording tongnaba tawrami nupi ahumduga thabak tawminaba nupa ahumsu pulami makoigi thabakti innegi manang nupi inhese sex yamna pama nupasingi manakta thajallaba matungda inhena mahakna leiriba room madu sida lei haina makoida message thaраklaba matungda nupasingdo laktuna inhega leminariba nupa dayuda angang da nattaba lichat pangthokke tawi haidina nupa du phudatlaba matungda makoigi ATM card adu lawthoktuna
पैसासिंग लौथोकपगी थबक्तुनि मखोइना तौरिबसे असुमना का क्यादा माइ पाकना मथंग मथंग चथरक्लबा मतुंगदा नुपा अमगी मनाक्ता अमुक्का यरुक्लमी नुपा अदुगी मनाक्ता यरुक्लबा मतुंगदा महाकना बाथरूमदगी मखोइगी मीसिंगदा मेसेज थारिङै मतमदा नुपा अदुना महाकना बाथरूमदा चंगिबदु यामना कुइमल्ले हाइदुना थों हांदोरक्पा मतमदा मचनुपीदु चेनखिगे तौ मतमदा नुपा अदुना फाखि मचनुपीदु हलक्ति हाइना मचेना नुमिदांगदु मकोइति थिरमी अदुबु फंगबा कौबा लैखिदे नोंगालगा मसीगिने हाइना पिरम गिफ्ट अदु सेतुना मकोइगी स्कूलदा लाक्लमी क्लास दसु यौरमदबदगी महाकी मचनुपीदु हलक्त्रे हाइदुना नुपा अमदा वाकलमनी नुपा अदुना अंगांसिंग चेनख्रगा हलक्तबगी थबकसे अदुमक थोइ मा कैसु तौरमलोइ अदुम हलकनी नंग मागी दमक्ता करिसु वारुनु अदुम हलकनी मसेना महाक्तु मयांगवा खरा मिमानदबनी नुपा अदुना नंगना हारिबसि महाक्तु सोनाइबनी हाइबा नत्रो अदुदि महाक मयामना तमनरिबा स्कूल सिदा तमहलोइदबनी अदुगा कैदौबैनो नंगना नचनुपीदु लौबा लाक्त्रिबदो नंग यामना थबक चिनबै वारो हाइना वा खरा कलक्पदगी मफम अदुदगी मसेदु थोलक्खि मफम अदुदगी थोलक्लबा मतमदा छात्री अमना इनहेगी मसे नत्रो हाइना मागी फोनदगी ngasai nupi ahumduna inhebu namdana fi lauthokhankhibagi video adu yenghanki nupi ahumdu school halaklaba matamda toilet ta inhegi matangda wari sanaduna tholakpa matamda mase leptuna leiramaga inhedi haina hanglakpa matamda nupi amana yamna usittabagi mawongda nangbu phattabadagi kannaba mase ro aikoi magi matangda karisu khangje chatlo haina chatkige tawbadagi masina masamadu paina chingthaduna khupanga thajinduna mafam aduna makhoi ahumuk phudaduna ngasai makhoi ahumga thabak tawminaramba nupa amagi manakta purakduna nupa adusu mafam aduda muka phudaduna nupa aduna happy cash credit thaba card ama puthokduna wari lirai in henna nupa ahumduda room number 403 da lei haina message tarakpadagi makhoi ahum kakhalakduna ka aduda lairiba nupa aduda angangda nattabli chatliba kariginu nang jail changbra haina hanglakpa matamda in hega leminariba nupa aduna nangna ngasaidagi bathroom da kuina changlibasi masi siliba natra haina thanga ma paiduna makhoi ahumlomda changsalai madu uba matamda nupa ahumduna police kauni hairakpadagi nupa aduna फूरब तुंगदा मसा मथंत थम्मा फैगंदा थांगा थिंजिनजखि मदु अमौ सतोक्तुना मखोय अहुंगी मरक्तगी नुपा अमदंग पिखि हौजिक्ति पुलिस आइना ओइना कौबा तारे नत्रगा पैसादु नखोइना आइदो ओइना पिगियब्रा हाइना हंगखि असुमना किहंदुना अयाबा चे अमा सोइ तौखि चे अदुदा करि हारिगे हाइबा मतमदा 10 मिलियन फंगबा नत्रगा इनहेसि नुपा सिगा लैमिनखिबा नत्रगा मखोय अहुमजे सीनबा फुबा ऑप्शन अहुमजिगी मनुंगदा ऑप्शन अमा खल्लु हाइबा मतमदा 10 मिलियन फंगबा हाइबदुदा अयाबा सोइ तौखि अयाबदु सोइ तौख्रबा मतुंगना मखोय अहुम अमुक फुदुना इनहेदु मफम अदुदगी पुदुना चटखि अदुमना हाइरकपदगी नुपा अदुगी फोन अमदि कैश क्रेडिट थाबा कार्ड अदु पुदुना मफम अदु थादोक्तुना लाखि कैश क्रेडिट थाबा कार्ड अदुदा यावरिबा नंबर अदु फोन तौबा मतमना चटखिदे मथंगदा अमुक पुलिसता अमुक कॉल तौखि पुलिसता कॉल तौबा मतमदा महाकना हारिबदु थौसादबगी मवोंग अदु तौरकपा मतमदा मचेना मनाउ नुपीबु थीबा हौरखि मनाउ नुपी पुदुना चटखिबा नुपादुना मचनुपीदु सेक्स लेबरी ओइनबगीदमक्ता prostitute singi manager amada machanupidu yonthoki machena ngasai nupaadagi larokiba happy cash credit thaba mafam aduda laktuna mafam aduda leramba nupado fadna hangba matamda aidi kaisu khangde maga paw hongnaba yaba private ki oiba number amakaka maki gari number kaka khange haibadagi nupaadagi phone amadi gari number laroktuna mafam adu thadoktuna lakhi somdana ngasai machanupi lehoriba manager duna machanupi gi manaka changlaktuna namduna blowjob tongnabagi hotnaba matamda nupadugi private part tu machanupi na chikthatpadagi नुपादु साउदुना ngasai machanupidu yonthoklamiba nupaduda phone tawduna naki nupije lauru lao aigi paisa amadi nomoidu poro haina nupaduda call amuka torokhi innesu machanupi yonthokiba nupadugi gari number adu thiba phangladuna mafam aduda maki gari edu thodorokpa ngaiduna laikhi nongalaga gari edu thodorokpa matamda maki gari dugi matung indaraktuna nupaduda call toroktuna nangna yonthokiba nupi edu kadadi laikhibagi haina hanglakpa matamda nupaduna yamna karimnana मिमानद्रब नुपी दुगी मसेरा हाइना हंगलकपदा इन्नेना फोन अदु थमदुना गाड़ी दु थोमजनबदगी महाक ज्ञान मांगदुना लैरिङै मतमदा इलेक्ट्रिक शॉक तौदुना मा पंगथनखि नुपादु ज्ञान तारक्लबा मतमदा नुपादुगी मगसमदा थौरी पुनसनदुना मचनुपीगी मनाक्ता थौहल्ली ngayak thorokklaba tungde accident thokhi accident adu thoklaba matungda makhoi ani yamna kanna amuk phunarami phunabadu da masina amuk ngamduna nupadu gari maningda hapsanduna magi phone dagi ngasai makna yon thoklama mafam adu da call amuk tawrami aduda nupaduna नंगी बोस्ता हायु पैसादुगी मतंगदा करिसु खलोनु नुपीदु आइना तोपा मफम मदा मुक योंथोख्रे मसिना अमु महादु कदाय योंथोख्रेनो खंगबा मतमदा मसि नंगी न थौ नते नंग मदुगी मफमदु खंगनबगी तमक्ता आइगे डेट तौबा पामरा हाइना करेम नरकपदगी फोन अदु थमदुना गाड़ी दु थौदुना लाखि फोन द वरी सानखिबा नुपादुगी मनाक्ता लाकपा मतमदा prostitute नुपी अमना मचनुपीगी संफादु फारमबा उबदगी मसिना नुपी अदु फुरगा संफादु मुंदुना माकी बोसकी मनाक्ता अमुक संगमिनरक्तुना माकी मचनुपीदु कदायदा लैखिबगी हाइना नुपादुदा हंगलई
Nupaduna nangna laibasi thengi haiduna mafam adu hairo'u haiba yadabadagi makhoi ani amuk mafam aduda yamna kanna phunarami. Ngaihak phunaraba matungda masina nupadu lok thamjallaba matungda prostitute nupi aduda nupaduna ai sor honba ngamdre haidokro haibadagi nupi aduna aina mangonda haibani nangi misingda call taw haina masida call tawani adubu paikhalakide. Nupaduna amuk ma hojil lucky supermarket haiba mafam aduda leiramgani. Nupiduna amuk mahakna call tawba matamda ahal amadi paikhalakibani adudagi ngaihak leira court sutai tawba nupa ama laktuna pung amamukki mamangda pukhre adu hairakpadagi nupa adu mafam aduda hatokhi. Aduga nupiduda ahal aduga wari sanakhiba phone number du pirau harai. Somdana machanupiga gari chapminariba nupaduda machanupiduna ai nang khangi adu ai nangoda call tawkhide nang aibu yumda thinbigadra nupaduna nang soidina wargani lambi si yamna sangi tumu hajuna gari du makha na thauki. Nupiduna masjid lucky supermarket hariba mafam adugi phone number du pibadagi masjid du mafam adudagi lakhi. Machanupiga chatminariba nupaduna gari du khamduna machanupidu tumlingai matamda pot khara lainabagi damakta tholaki. Machanupidu amu hogalaktuna gari adudagi nanthokuna bus amada tongduna mafam adudagi nanthoknaba yamna kanna hotnarami. Adubu nupaduna gari adu khamduna gari manungda lotlibi unheda chachilao haiba matamda gari du tongliba misingda mahakpu kanbinaba yamna kanna laurami. Aduda nupaduna mayamda makse aigi ichanupini kokki anaba laibani haiduna gari udagi kumthamina hokhi. Aduga machanupiduna aigi ichigi manakta thinbiu nangna pamlibasi fattaba midugi manakta pubadura magi manakta thinbiganu ai nangna apamba khudimak loina haiba yage aigi ichigi manakta thinbiu haina makhong konduna kaplammi. Matamduda nupadugi bossna call toroklami. Bossna nang kadaida lei nupaduna service station da lei. Bossna kapliba makhol adu tabadagi tariba makholsing adu karino hangma matamda nupaduna karisu nate ai pung khara changkini nupi asi kadaida thilo haibanu hangma matamda post aduna nongna sagatpa loidriba yum adugi mafamda puro adu harakpadagi nupaduna sagatpa loidriba building amada puraktuna lai. Masi gari maningda yauriba nupadu gyan taraktuna masida yamna kanna chairakpadagi gari adu khamduna gari maningdo thong hangdokluba matamda nupaduna thokliba thawdoksingsi nangi nachanupigi marani makna geng kangbusinga punduna engonda sanaki madugi laman oinam aina tawkhibani. Ai kanamtada nangna kari tawkhi habadu haidokloi aigi punsiji santi oina leiba pami. Aibu thadoo haiduna makhut adu thindolokpa matamda makhut adu thongna amuk thomjanduna gari maningda amuka hapchanduna gari adu mafam amada hanjan hindan thomjanduna awaba khara piramlaba matungda nupadu thadoklamduna masi adu gari thauduna lakhi. Machanupiga leiminariba nupaduna nang kanamtada phone tawroidabani mafam asida lottuna layu. Machanupina ai kanamta khangde nupaduna nangi nachesu khangdabra. Manaunupina aigi cheji phone paidabani asumna wari sanaringai matamda nupadu maki boska wari sanakhiba ama ningsingai. Magi bosna nangdi apang mamini nasagi na thok tawdaba mini nangna country je koisa chatuna thigani adubu nangna fangdi hainaba hotnai. Aduga karigi hojikna makhoina amuk tholakliba karigi nangna makhoibu yengsindabra makhoisi nangna amuk losanduna thamlibra hairaga photo ma putholaktuna manaunupido hana pharo nangna madu tawba ngamnaba hotnaba matamda tawba khudimak aina loina yai aina mabu phanglaba matamda otnaigani adumna hairakpadagi machanupidu nupaduna pharakpa oiramle. Somdana masina ngasai purakiba phone number dugi manakta yoroktuna mafam aduda leiramba nupi aduda sina khoigi number ngarang numidang aigi chanupina phone toroktuna mabu kanbinaba mateng nirami harisi adu nangondara. Nupi du gyan tadabai mawong torokpada nang unhe khangdabra swai manaksta leirambani adu fawba gyan tadabadagi mai nupada ngarang numidang phone torokpara unhe kowi nupi ama ningsingbra chei khragi mamangda aikoi swaida leiramduna hek chatpani madu mangkhre adu ngarang numidang aikoida call toroklame. Adu haibada ahal aduna ngarang numidang kaidobai call toroktuino ahal adugi nupina sida leplisi magi masini haibadagi ahal aduna ai ure khange nangsu aingondagi paisa longnaba amuk tawre ai nangda paisa amta pinaba leite ai aranba thabakta amuk tawba pamde magi nupina karino nangna ngalidu haina hangbadagi wari amuk lai. Machanupidu ahal adugi dukana pot leiringai matamda ahal adu changlaktuna nangi apamba lauro haiduna machanupigi masa sokpa horaki. Machanupidi mayanga mimanadabana ahal aduna tawribadu karino khangdabana makhut kha inthokna tokhi. Madugi khudong chabda logduna ahal aduna mafam aduda ijat mahanki. Madugi waridu tabadagi ahal adugi nupidu nangdi sani haiduna yamna thina cheiramduna mafam adu thadoktuna chatkhi. Nupidu chatkibadagidi masina machanupidu kadaida leikibage haiduna phuduna hangba matamda nupaduna nupi kharana engonda call toroklaga paisagi demand torokhi. Madu nakhoina aida sillaga paisa longnaba tawbani haiduna photo champhomgi nupa amada aina muk call tawkhi. Ai soikhre aibu ngakpiu haiba matamda masina aiju soikhre haiduna nupadu kusa khara kakthatuna thamami. Film asida kamai tawgana photo champhomgi nupaduga mari leinaribanu haibadu amuk lai.
Photo samphanggi nupaduga ahal aduga phaminaduna ahal aduna nang makok khara yadaba angang nupi ama yawbudu khangbra photo samphanggi nupaduna khangi ahal aduna yamna kuidringai mamangda ai mada nattaba thabak tawki nangsu pamlabadi hotnau soidina yarakani adudagi asengba wari amuk lai masedu photo samphamda amu lakpa matamda photo samphamgi nupaduna masigi asokpadu uba matamda photo samphamda nangi asokpadu phaba ngamloi doctor da chatlo masina masanupigi photo do pai nupi sin nang ningsing libra nupaduna madudi school gi satrini aina school gi satri khudimak loina ningsing bangamloi madu hairakpadagi photo duna phudaraktuna kamain tawduna photo kapa nupaduna masanupi du khudum chankhibanu haibadu amuk lai photo kaphamda masanupi du pusanduna namdan nupaduna ijat mahankhiba oirami adudagi amuk masiduna masanupi du kadaida leikhibage haina hangakpa matamda nupaduna ai tasengna khangde workshop ki nupa ojangsu kouba nupa amada aina amuk call tawki adudagi ngasagi wari amuk lai ngasai nu ahal aduga photo sama nupaduga phaminaringai matamda ojangsu kouba nupa amasu laktuna makhoi ahum masanupigi matangda wari sanaki nupaduna su masanupi su amuk phamu ijat mahanki adu hairakpadagi nupadu hatoktuna workshop ki mafam aduda amuka lakhi workshop aduda changlaktuna mafam aduda leiramba nungthang ama chienduna changaktuna gari semliba nupa amagi manaka laktuna ai Mr. O yengba lakpani mahak kadaya leibano hangakhi gari makhada leiriba nupaduna kana haiba masina ojang suk haiba nupaduna ai ojang sukni aduga masidubu makna oktabiyina khallubana maram oiraga ngasidi ai fajabi nupi nangumba oirabasu aiga laiminararoi haiduna gari makhadagi khara tholakpa matamda masina makutta nungthanga thomjanduna asokpa mafamduda khongna amuk nesanduna masanupidi kadaida leikrabage haina hanglai aduda nupaduna masanupi phaduna pukhiba nupadugi bossda call tawki harai masina amuk nangna angangduda natabli chatliba karigino maha asi nangi nasanupigi sahi lengkani harakpa matamda nupaduna aigi chanupi leite chanupa ani lei haibadagi masina sauduna thangatna leiriba gari adu thadaduna nupadu mafam aduda hatoktuna tholakhi mafam adudagi tholaklaba matamda sahi ohungi mamangi wari amuk lai masanupidu workshop ki driver aduna masanupi phawna pukhiba nupadugi boss ta muka call tawguna makhogi boss na ju amuka masanupidu ijat manganki masanupidu school thengna halakpadagi karigi school thengna halaklibanu haina hangba matamda masanupini inthi nungaina khumdabadagi masanupigi mawngdu chingnabadagi masina mahakpu lona sianarami masanupidu school halakpa matamda car ama maki mapada khamduna masanupina kaningdabagi mawngda kaduna chathibagi mawngdu uba matamda masina gari adugi matung inarakhi ka manungda masanupidu guli pijaduna ijat manghanaba tawringai matamda masina screwdriver ama paiduna makoina leiriba ka adu changlaktuna nupaduga masiga kanna funabadagi nupadugi mamitta screwdriver duna thinjallamduna masanupidu kanduna mafam adudagi purakhi maram asina mabu sonkhibagi laman khumnabigdamakta masanupidu amuk phanaba sinba oiramle masanupi phariba nupaduda call amuk tawraktuna aigi ichanupidu nanga leiminaba natro nang kadaida lei maran karisu leitraba angang aduda kari pami nang magi thabak tawbra aina kari plan silli habadu nang khangu aigi ichanupidu aina kangani aduga nangi boss pusu aina hatkani madu hairakpadagi nupadugi wakhal amuk lai maki boss na mabu phuduna nang nupidu yengsindabra natraga nang losinduna thamlibra habadu ningsingai aduga nupa asina machin manaw thengnaraba matamda machin manaw nga yamna harawnga nungaina nungsina leiminabadu uba matamda karisu tawguna chatki matang asida machanupi phariba nupa asi minungsi leiba nupani habadu mu ulli adugi maramna mahaki boski manakta pudabida atopa mafamda lotuna leiba oiramle masiduna mahaki bostu hatki hairakpadagi nupaduna hatnabagi damakta mahaki bostuna leiriba mafam adu takthokhi mafam adu hairakpadagi nupaduna ai ichanupidu yengsalamo haiduna mahaki bostna leiriba mafam adu changlaktuna boss aduna nomai namduna hatnaba tawringai matamda nupaduga masiduga nomaidu munnabadagi takhi nupaduna madugi matam loduna mahaki bodyguard singdu koksanduna makoi mafam aduna ngahak phunaraba matamda nupa adu mafam adudagi nanthokuna gari thawduna chatki masisu tanaraktuna lambida gari thomjinnabadagi masigi gari adu mafam amada panduna thawba yatuna leikhi masiga leminariba nupa aduda boss aduna phone taraktuna dos yamna hena nupi de injection kapsalo harai nupa aduna adudi mahak soina siragani boss aduna aduni aina pamlibse aigi mising pullaba matungda nangna hatrabasu nupidu aina hatkani nupa aduna nang hojik kadaida leige ai hojik warehouse ta lakpadu oithoklaroi aduna nangbu ngaknaba mi tharakke boss aduna hoi khara thuru haiduna phone thamki masanupiga leiminariba nupa aduna maki boss hatnaba masina tawriba plan adu sori khanbadagi masida amuk call taraktuna makoina chatkadaba makoigi boss ki mana adu hairamduna chatki adudagi masigi gari thodokpa yaduna thawduna amuka lakhi nupa aduna masanupidu puduna laklaba matungda magi boss aduna nupa adubu magi leifam loina haidoi haibagi damakta mafam aduda mak hatokhi
ꯃꯁꯤꯁꯨ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯝꯕ ꯃꯐꯝ ꯑꯗꯨ ꯌꯧꯗꯨꯅ ꯃꯥꯒꯤ ꯃꯤꯁꯤꯡꯒ ꯐꯨꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯒꯥꯔꯤ ꯀꯟꯅ ꯊꯧꯖꯤꯜꯂꯛꯇꯨꯅ ꯃꯈꯣꯏ ꯃꯌꯥꯝꯒ ꯐꯨꯅꯔꯤꯉꯩꯗ ꯃꯍꯥꯛꯀꯤ ꯕꯣꯁ ꯑꯗꯨ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯗꯨꯅ ꯃꯆꯟꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯐꯨꯔꯕ ꯃꯇꯨꯡꯗ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯅꯨꯄꯥꯗꯨꯒ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯐꯨꯅꯔꯕ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯗꯨ ꯍꯥꯠꯇꯣꯛꯈꯤ꯫ ꯌꯨꯝꯗ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯅꯕ ꯇꯧꯔꯤꯉꯩ ꯃꯇꯝꯗ ꯃꯆꯟꯅꯨꯄꯤꯅ "ꯀꯗꯥꯏꯗ ꯆꯠꯀꯗꯧꯔꯤꯅꯣ?" ꯃꯆꯦꯅ "ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯀꯗꯧꯔꯤꯕꯅꯤ"꯫ ꯃꯅꯥꯎꯅꯨꯄꯤꯅ "ꯐꯠꯇꯕ ꯃꯤꯁꯤꯡꯗꯒꯤ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗꯔꯥ? ꯑꯗꯣ ꯑꯩ ꯑꯔꯥꯟꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯈꯤꯗꯦ"꯫ ꯃꯆꯦꯅ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ "ꯅꯪ ꯑꯔꯥꯟꯕ ꯑꯃꯠꯇ ꯇꯧꯈꯤꯗꯦ" ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯂꯩꯔꯤꯕ ꯊꯕꯥꯛꯀꯤ ꯀꯨꯗꯥꯝ ꯑꯗꯨ ꯄꯥꯟꯁꯤꯟꯕꯤꯗꯨꯅ "ꯑꯩꯅ ꯋꯥꯁꯛꯏ, ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯐꯠꯇꯕ ꯊꯧꯗꯣꯛꯁꯤꯡ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯍꯜꯂꯔꯣꯏ" ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯆꯠꯈꯤ꯫